Nagasingna khundaba mafamda kukisinggi homeland semnaba thorang lokhale. Tangkhulsinggi asaoba fathaba ngamdre. Kukisinga makhal amatagi mari thamlaroi haina TNL na lauthokre. Tangkhul Nagasinggi apex body oriba Tangkhul Naga longna litan amadi Nagasingna khundaba mafamda thokiba thodoksingbो akanba mawongda yaningdaba phongdokpaga loinena khudaktagi hauna kukisinga makhal amatagi mari thamlaroi haina Tangkhul Naga long TNL gi working committee na thadorkpa cherol amana hairi. February 3 ki numidang wairamda Tangkhul ama hananaba honarakhraba matungda kukisingna litanda yum mai thaba amadi nongmai kapna chingba thongsing chatharakibani. Numit adugi numidang pung 8 10 tabada Stalin A Simre Kobe School gi oja ama maram amata leitana tamthina phuramlaba matung February 9 da kuki khulai paibasingna sikibung sarkapung village da sanglaklaga Tangkhul Nagasinggi yum kunhumdoi hena mai thaki village sip ki yauna kunjasingi yum mai tharaba matungda kuki militant singna nongmai round kaya marum kaptuna miyamda chauna mi paiba pokhan ki hairi. February kunhumdoida Sina Kaithal village ki Lungtar Hills range da nongna amuk mai thagalakpaga loinena asengba abungsi kauba kunja ama nongmai chingdol da faki atopa kunja amadi nongmai kaptuna hatnanabu honabada laibak phabadagi palhugdabani. Suspension of operation su kurek pinaduna leiriba militant singna khulai matik chana pairaka Central Security Force mamangda phongna sathuk sasin tawbagi thong yaningdaba phongdokladuna TNL na hai haukiba numit kaya nirom kuki militant singna khulai pairaga phongna sathuk sasin tawribasi su agreement ki kanglona yadaba thongni su camp singda KNAB yauna foreign militant kaya marum leiba thengnare haina suphongdorakle. Central Security Force na loriba thodang singi matangda TNL gi cherol sin hai Nagasinggi punsi amasung lanthum ngakwi senbibagi mahutta security personnel kharana kuki militant singi michang changbagi mawong ubo phangi. Nagasingna namna khundaba mafamda kukisinggi tokhaiba homeland semnaba center na akhanaba thorang ama lokhatle haina su maral siri. Litan hariba mafam asi mamangdagi hauna sikibung sarkafung village ki manung chanba mafamni haina paladuna cherol sin hai. Kumja lisingani kunmari ki September amadi October da thokiba administrative order da traditional jurisdiction amadi custom ki chanabi singak na chatnanabagi wafam mayek sengna pali. Kumja lisingani kunmanga ki June 19 da pangthokiba apunbagi mifam amadasu Tangkhul gi mamangai dagi leiraklaba lam sakhangkibaga loinena Imphal Ukhrul lambida ing tapna lehenabagi wafam yanaba purakhibani hairi.